Authorized Toudaba Farm dagi trade certificate Yaodana Yonba motor vehicle Leidanaba Khanghallkli competent authority na issue tauraba trade certificate Yaodaba motor vehicle sing unauthorized oiba farm natraga agency sing na yolakpada kanagumba amatana gari sing adu laibigano asigumba gari sing lairiba miyoy amasung gari sing adubu yolagliba farm natraga agency animag ain gi makhada dandi phangani haibu wafam Manipur Lenga ki Transport Department ki Director na khuyek piduna thadorokpa Cherol amada akanba warning tawrakle Cherol asina hai kanagumba miyoy sing na Manipur da laiba authorized motor dealer sing dagi nauna lauruba gari sing adu dealer point sing da register tawnaba anoba system ama chana hallai maram asina nauna registration tawnabagi dama dealer point sing asi khaktada chatkadabane state asigi wangmadagi nauna lauruba gari sing register tawnabagi damak application pisilakpa matamda gari lainaba RTO dagi temporary registration certificate TRC su loina rakadabane aduga application adu bahan 4.0 da upload tawrakadabani haire gari sing adu atopa state sing da hana register tawruraba matungda anoba registration number assign tobiyo haiduna application thazilakpa tarabadi mari lainaba RTO dagi no objection certificate NOC loina rakadabani aduga vahan 4.0 da upload tawrakadabani anoba gari sing registration gi damak application pisilakpada authorized motor dealer sing na issue tawba form kungani thoida mention laba sell certificate loina rakadabani masigi su matakta mari lainaba authority na piba trade certificate su yaurakadabani haire hauzik phawbada manipur da lariba dealer taraga taret unauthorized oiba sing ni haire makoi sing adude MS Radhe Motors Singmairong MS Yaima Motors and Associate Khuyathong DMC Road MS Prince Motors Thangwaiban DMC Road SK Sales Corporation Thangal Bazar Khuyathong Road Lairembi Motors Thangal Bazar Khuyathong Road AKP Trades Khuyathong Road Agro Motors Khansari Sugar Factory Manak Thobal Mechanics Cooperative Workshop Khuyathong Road Varte Enterprises Sagolban Tera Bazar Imphal Motors Khuyathong AVC Godown Avungo Automobiles Thangal Bazar Khuyathong Road Sahes Automobile Khuyathong Road Radesna Enterprises Khuyathong DMC Road Ganesh Enterprises Thangwiban DMC Road Sayani Motors Khuyathong DMC Road Rosni Motors Lamding Cherapur Thobal amasung Thongam Motors Purana Bazavari 2 Wangkhai Road hairiba sing asine farm sing asina makata na lainga ki guideline thugaiduna gari sing yolabade ayonba amasung araiba animaki mathakta penalty pirakpada masa masagi daita oijagadabani haire state asida lariba authorized motor dealer sing na makhoina lopham thokpa tangai fadaba phi amasung tax khara lobanatana ahienba processing charge sing gari yonbada lodana basu director gi cherol asina Khanghallkli ex MLA Surchandra da yumpham yaudaba maral sizilakpa laibak thivane Kaksing ACG MLA Mayang Langbam Rameswar amadi mahaki worker kharana hanagi MLA Yangkhom Surchandra da yumpham yaudaba maral kaya sizilakpa asi laibak thivani haina All Sora Youth Committee gi acting president Hussein Ahmad na phongdokhre mahan sora da paumi singa unaba madam hak na hai Y Surchandra na Kaksing ACG MLA oiringai da miyamna thengnariba khudong chadaba sing khangdoktuna menkhatnaba hotnaramme loinana matam gi oiba chawkhut thawrangi thabak sing ningthina paikhalak tam ahumlak thangna miyamna yaduna mihut oiramlaba miyoy asida political gi khudong chaba launabagi damak yumpham yaudaba maral kaya sisilakpa si laibak thivane mahaki matamda Kaksing AC gi miyoy lising taragani thoi henna BJP da enrollment tawhanduna AC asida BJP bu mapangkal hena kangkhalhankhivane masigi chapchaba khudam haujiksu lengdana lairi karigumba M Rameswar da BJP ge ticket pirabade AC asida BJP ge hi lupaga pangkak oiragane loinana chawkhut thawrangsu maning hanba AC ama oiragane BJP ge lusingba singna Kaksing AC gi miyambu chawkhut maikai da puningba oirabade Y Surchandra da ticket biduna miyam ge lusingba ohenbiyu haina appeal tawrakhe miyoy amadi khulai phakhiba laite NRFM Satliba kumja 2022 asigi waina NRFM gi miyoy amadi khulai phakhiba yaudri laiti haina National Revolutionary Front Manipur NRFM gi Central Headquarter gi Information and Publicity Secretary Sanajawba Maitai gi Cherol amana phongdorokle Cherol asina hai tha asigi kulhumdoida Imphal East Commando
Hangang Police amasung taramanga suba AR gi combined team amana Fai Hariba Chalo Mayai Lekai dagi Haurungbam Yohenba Elias Tamo Elias John Sahi Kuntraga Mathoy Apokpa Ais Sunil Haribam USC NRFM ga karigumba hiram amata da mari laina de Mipa asi Manipur Police ki semjin sajin ba mipa ni haibase party na thigat pada khanglai Mipa asi na takpade India ge medicine oina Manipur da sizinariba law agency sing amade security personnel sing dage aikhoi gi miyam na section na laiviyo makhoi gi khongthang miyam gi khudong thiningai oiri haire makhoi gi lamchat sumdaba thawong tongning ba matamda tawre India gi humudra humdoi suba Republic Day gi section thawrang gi mingda namthak chathai haibane loina na Manipur da pangthokna ba sem sari ba mikhal asigi manung channa kanagumba angam ba kharagi thawrang na Manipur Police ki khulai oina sisinare haibada haiman ba thokloi haire Police ki wangang na aran ba sathare takpane maramdi NRFM da double macha amasung nawba ko ba miyoy leite amade NRFM ge chairman ni haina miyoy amabu hekta haijille masina takpadi miyamda namthak tawba lepte oidaba kaya sizinaduna angamba hai singba sari haibani haire athingba thugaiduna khulai puramba miyoy mari fare election model code of conduct chana khibaga loinana Manipur laingangna khulai puduna chatpa yaroi haibagi athingba thamkhrabasu athingba adu thugaiduna khulai puduna chatlamba miyoy mari fare police ki pau matungina Churasanpur da leiba kunthraga mathoi suba Assam Rifles ke Warrant Officer Ravi Kumar na khulai paiba masak hangdaba miyoy khara Churasanpur town manungda chathok chasin tawre haiba pau pirakpaga loinana Assam Rifles amasung Churasanpur Police ke apunba khutpu amana asat awok sing sek tawkhe ngahan numit jungba matung pung 2:9 rom tabada silver masugi registration number yaudaba alto car ama lakpa ubadage police station mamangda khamduna check tawkhe maduda Churasanpur ge Sobang Doha village dage S Chingjapiang Sukte Elias Marvis sahi kuntraga humdoi apokpa Ginpan Singzao village dage Khamkhan Sian Gaite Elias Siam sahi kuntraga humdoi apokpa Ginjan Muang Gaite Pearson village dage Genviag Bel Gaite sahi kunmanga apokpa Tungjazin amasung Churasanpur Old Bazar dage MD Samir Khan sahi kunganipan apokpa laikhidraba Manirudin Tonglamkhe makoidagi silver machugi Petro Vereta 9mm pistol ama maru taruk yauba magazine amasung amuba machugi Petro Verata 9mm pistol ama maru taraga matho yauba magazine phangkhe makoidagi mobile handset mari su fagatkhe miyoi sing adu Manipur lenga ki athingba thugaiduna khulai paiduna chathok chasin tawramba amasung extra judicial activities sathanabagi wakhalda thabak tawba miyoi singni haina lawbaga loinana makhoi mathakta arms act ke makhada FIR ama lakhotpaga loinana makhata na thigatpa haukhre haide breast cancer ge anaba leibi nupi ama sizada angang unakhre breast cancer ge anaba leiba nupi ama sizada angang unakhre haina Sri Siza Hospitals and Research Institute ke cherol ama na haide cherol asina hai Chandel district ki masagi chahi nifuga nithoi rom surabi nupi ama yet thangba breast atangba ama lei haiba wakat ka loinana Siza Hospitals and Research Institute ke consultant surgical oncologist Dr. Ayekpam Anil Mitaida ing 2021 ki September ahan bachayolda refer tawrakhe ahan bagi investigation chathabada patient adu grade 3 aggressive breast cancer diagnosed tawki amasung mahak tha 13 mirolamba su thengnakhe nauna luhongbada ngairibe nupi adu miron bagi pawadu da ningbasu kaikhe mahak khudakta Sri Siza Hospitals and Research Institute ke consultant obstetrics and laparoscopic gynecologist Dr. Fizam Danesorga antenatal care ge watanakhe Siza gi expert singna patient gi condition adu discuss tawki amasung patient amadi mahake taibang mangphaunadriba angang adu asoi angam yahondana ba wafam sing khanakhe doctor gi maiketa gi patient adu gi imung manungda kari risks leibage haibadu munna khangan khi amasung makoi gi ayaba lauraba matungda patient aduda modified radical mastectomy MRM chathanaba amasung madugi tungda chemotherapy session chathanaba amadi regular ANC ga loinana pregnancy makha chathanaba thawrang lawkhe haukiba ing 2021 gi September kungani thoida Dr. Ayekpam Anil Mitaina mai pakna patient asida MRM chathakhe surgery adugi matungda patient amasung fetus animag akai bathok taba thengnakhe
operation adugi matungda patient adubu American Oncology Institute Imphal-da adjuvant chemotherapy gidamak refer tawki chemotherapy cycle manungda patient adu sang naina doctor phizam dane sorga antenatal checkup gidamak consult tawki tha asigi taraga mathoida patient asimha ki water kairi haina chingnabaga loinana Sri da pukhalakhi ultrasound report ta reduce amniotic fluid ni haiba indicate tawki tha asigi taraga mathoida sizagi expert team na honaduna angang nupa macha ama deliver tawki patient gi imungi mising asuki matik harauki amasung makhoina sizagi team pumnamakpu thagatpa phongdokhe breast cancer surgery amasung chemotherapy ase pregnancy da contra identification laite study gi matungina nupi da skin cancer gi hek mathangda breast cancer ase ani suba khwaidagi common oiba cancer ni haire aroibada tabiri bapumnamakpu thagachari